Manipur Top Channel digi video amta update tawjage ngasi fongbasi fongda December gi tang 15 da Assam da Citizenship Amendment Act ki wahauda BJP manungda nakpak tanabagi fibam da leire. December 19 da Assam government ki employees singna 6 work strike chatharagani laukthokre. Assam da Citizenship Amendment Act CAA gi matangda BJP manungda nakpak tanabagi fibam da laklei awang nongpok lamdam gi miyamna yaningdaba phongdorakraba Act asigi matangda Assam Petrochemicals Limited ki chairman su oiriba BJP ki senior leader Jagadish Buyana party dagi resign tawkhre. Maming leiraba actor Jatim Bora su chapmanaba mongda BJP dagi tokhrabane. BJP dagi tokhraba Jatim Borana Assam State Film Finance and Development Corporation ki chairman oina su thaupuramane. BJP dagi tokhraba Buyana paumising na haiki semdoklaba Citizenship Amendment Act pu Assam gi miyam na pamdaba maramna Act asi satna hanbada mapung oina thaudang lauriba party da makha tana yawbagi mathau tadre. Guwahati da hiram asiga mari leinana sara henbagi khongjang sangsinbada saruk yakiba Buyana haiki Assam yauna North East ki mayokta leiba Citizenship Amendment Act thengnanaba awang nongpok lamdamda khundariba miyamna amata oina khongjang sangsinba mathau tai. Haukiba sagolse numita Assam gi maming leiraba actor Jatin Bora su BJP dagi tokle haina laukthokhrabane. Hiram asigi matangna mahakna paumising da haiki BJP gi thaumi ama oiduna miyam gi yaifanaba tharang kya lakhatke khankhibane adubu miyam gi mayokta leiba ek ama satna halakpa maramna BJP da makhatana yaurubagi mathau tadre. Assembly gi speaker oiramba BJP gi senior leader Pulkesh Baruwasu irai numita party dagi tokle haina laukthokhrabane. BJP gi MLA Padma Hazarika na haiki madudi karigumba mahaki constituency gi voter sina Citizenship Amendment Act mari lainana pham thadokna ba khangalakpa tarabadi khudakta pham thadokane. Assam Legislative Assembly gi speaker Hitendra Nath Gosba Minsu Act asibu yaningdaba phongdokladuna Brakhiputra tampakta chana handana ba tharang lokhatkadabane haina laukthokpa laikhre. Amaromda North East Naugu unakiba amada masak maming takthokningdaba BJP gi senior member amana haiki Citizenship Amendment Act na maram oiraga Assam gi tongan mafam kaya da BJP gi grassroots worker kaya marum party thadoknaba phirep laukhre. Assami miyam gi nat amadi lol da atamnan singnarakpa maramna isagi saktam ngaknabagi pandamda BJP gi thomi singna party thadoknaba phirep laurokpane. Ek asina maram oiraga Asom Gana Pariyat AGP manungda su nakpak tanabagi phibam tholakle. Party ki tongan ba worker kaya na hiram asiga mari lainana party president Atul Bora amasum Rajya Sabha gi MP Berendra Prasad Baisiabu akan mamongda yaningdaba phongdokhi. Guwahati da paumisinga unakiba amada AGP gi senior leader amana haiki Rajya Sabha gi MP Berendra Prasad Baisia amadi party gi president Atul Bora na parliamenta CAA sawatkhibagi thawong adu lebak thibani. Tungan ba AGP district unit singi maru oiba member kaya Citizenship Amendment Act ki wahaudagi party thadokpa laikhre. Amaromda Assam government ki employees singna Citizenship Amendment Act ki mayokta lakliba December 19 da sis work strike chatharagani haina laukthokre. Sadau Assam Karmasari Pariyat SAKP gi president Basab Kalitana haiki hek horakpadagi hauna bill asigi mayokta leptuna lakli hauzik ek on khraba asibu laukthoktriba fawba makhatana mayokta lepkhigane. Citizenship Amendment Act ki mayokta Assam government ki employees singna lakliba December 19 na sis work strike chatharagani loinana December 13 tagi asuba numit humni supna chathagadaba saitraga khongjang dasu mapung phana sagotkani haina su mahakna makhatana phongdokhi. Guwahati da hauzik miyamna Citizenship Amendment Act ki mayokta khongjang leptana sathari West Bengal da su ngasi dagi Citizenship Amendment Act ki mayokta akanba khongjang sangsinba haukhre haina phongdorakhi.